Protester singda force nankhibagi Donald Trump gi mathakta case thangatkhre. White House ki mapanda shanti oiba demonstrator sing tanthoknaba security force singna paper ball sing amasung smoke bomb sing kapkhibagi matangda US civil rights group singna President Donald Trump bu maran siraduna case ama thangatkhre. Police ki tamthibali set ki matangda laibak sin buthungna protest singi marakta ningthokaba numita photo amagi damak search amagi manakta President Trump na satnabagi damak magi lambi sengdoknaba law enforcement officer singna force naduna protester singbu tankhai ki amasung maduna United States bu machet ani thokanki. Black Lives Matter campaigner sing amasung lanai mioi protester singi constitutional hak thugai haina President amasung Makok Thongbo official singbu American Civil Liberties Union amasung atai group singna maral siki. Lafayette Park tagi street ki wangmada White House ki mayok nabada St. John's Episcopal Church lay. Amasung nomaijing numit ki numidangda miyam gi demonstration sing aduda hairiba church adu masu kiyana eksilamki amasung mai shakpa amada shoki. Protester singna riot tawba thingnaba matik chana khulai pairaba lanmi lising kaya thajingani haina wasaklaba matungda President Trump na church adugi mapanda Bible amaga loinana muktuna lepki. Minnesota police na African American Gorge Floyd tamthina hatkiba adugi matangda asawbo phongdoknaba numit kharani asida US ki mafam pumbada protester singna lambi thingjinduna laikre. Protester singi wakal meyeng sing adubu President Trump na yadaba maramdagi protester sing adugi mathakta mahaki phongna criminal oiraba attack aduna aikhogi leibak ki constitutional order gi foundation adu nikhalle haina American Civil Liberties Union gi legal director Scott Mitchell mena haiki. Adubu church aduda Trump na satpa aduga protester sing tanthokiba aduga mari leina de hairaduna security force ki attorney general Bill Barr na sagol senmita ngakthoki. Amaromda Gorge Floyd hatkibagi mayokta US ta paksan na chathariba miyamgi protest sing asiga manana Australia dasu Black Lives Matters pangthoknaba thorang tawrakiba adu tamthireba leina laisat ase sandokpa yabagi yamna khudong thiningai ohengani amasung pangthokpa yaroi haina irai numita Australian court amana police ki nakanda laikhre. Australia ki khwaidigi chawba city asi ngasigi numit yungba matung mioi lising kayana Gorge Floyd ikai khunaba amasung custody da indigenous Australian sing sikhibagi mayokta protest tawnaba hotnarambani hairi. Arobada Paobilai news reader ki video bu yengbiriba khudingmakpu thagachari.